ꯑꯩꯁꯨ ꯊꯣꯏꯗꯣꯛꯄꯒꯤ ꯑꯩꯒꯤ ꯄꯩꯁꯥꯗꯨꯕꯨꯗꯤ ꯃꯥꯡꯖꯈ꯭ꯔꯁꯅꯣꯕꯀꯣ ꯑꯗꯨꯁꯨ ꯍꯣꯏ ꯁꯥꯔ ꯍꯣꯏꯅ ꯍꯥꯟꯅ ꯂꯥꯎꯈ꯭ꯔꯦ ꯑꯗꯨꯗꯤ ꯐꯩ ꯑꯗꯨꯅ ꯃꯤꯉꯣꯟꯗꯀꯣ ꯁꯨꯝꯕꯁꯦ ꯊꯣꯛꯍꯟꯅꯤꯡꯗꯕꯒꯤ ꯑꯩꯅ ꯃꯤꯉꯣꯟꯗ ꯁꯨꯡꯊꯣꯛ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯦ ꯑꯣ ꯌꯥꯝꯅ ꯂꯥꯎꯔꯤ ꯌꯥꯝ ꯂꯥꯎꯔꯤ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝ ꯂꯥꯎꯔꯤ ꯑꯗꯨꯅ ꯃꯔꯨꯞ ꯌꯥꯎꯗꯕꯗ ꯃꯔꯨꯞ ꯐꯥꯎꯔꯦ ꯑꯁꯤ ꯃꯁꯨꯡꯗ ꯊꯥꯖꯕꯤꯔꯨꯅꯨ OTP ꯊꯥꯎ ꯑꯁꯤ ꯊꯥꯕꯤꯒꯅꯨ ATM ꯁꯣꯏꯔꯦ ATM ꯄꯤꯟ ꯍꯥꯏꯔꯛꯎ ꯑꯗꯨ ꯇꯧꯕꯤꯔꯨꯅꯨ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯝꯕꯔ ꯑꯝꯇ ꯍꯥꯏꯖꯔꯛꯀꯦ ꯐꯣꯟꯗ ꯑꯗꯨꯒꯤ ꯅꯝꯕꯔꯁꯤꯡꯗꯣ ꯑꯝꯇ ꯅꯝꯕꯤꯔꯛꯎ ꯀꯥꯏꯅ ꯍꯥꯏꯕꯁꯤꯡ ꯇꯧꯕꯤꯔꯨꯅꯨ ꯀꯔꯤꯝꯇ ꯑꯗꯨꯒꯨꯝꯕ ꯄꯩꯁꯥ ꯐꯥꯎꯔꯦ ꯂꯣꯇꯔꯤ ꯐꯥꯎꯔꯦ ꯀꯔꯤ ꯑꯗꯨ ꯐꯪꯉꯦ ꯀꯅꯥꯝꯇ ꯀꯔꯤꯝꯇ ꯂꯥꯛꯑꯣꯏ ꯁꯨꯡꯂꯩ ꯂꯩꯔꯣꯏ ꯄꯨꯟꯁꯤꯗ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯝꯇ ꯂꯩꯇꯦ ꯑꯗꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯂꯩꯒꯦꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯄꯣꯠ ꯁꯦꯀꯦꯟ ꯍꯦꯟ ꯂꯩꯕꯤꯔꯨꯅꯨ ꯂꯩꯒꯦ ꯍꯥꯏꯔꯒ ꯄꯣꯠꯇꯣ ꯍꯥꯟꯅ ꯌꯨꯝꯗ ꯊꯥꯕꯤꯔꯣ ꯌꯨꯝꯗ ꯄꯩꯁꯥꯒ ꯑꯣꯟꯅꯖꯦ ꯍꯥꯏꯕꯤꯌꯨ ꯑꯗꯣ ꯅꯪꯒꯤ ꯄꯣꯠ ꯑꯄꯥꯝꯕꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯅꯍꯥ ꯑꯃꯁꯨ ꯄꯦꯗ꯭ꯔꯝ ꯂꯩꯗꯣꯏꯅꯦꯅ ꯄꯦꯗ꯭ꯔꯝꯒꯤꯅꯦ ꯂꯨꯄꯥ 50,000 ꯊꯤꯖꯜꯂꯦ ꯄꯦꯗ꯭ꯔꯝ ꯐꯣꯟꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦꯅ ꯇꯧꯔꯛꯑꯝꯃꯤ ꯑꯗꯣ ꯐ꯭ꯔꯣꯗ ꯃꯌꯥꯝꯁꯦ ꯊꯣꯛꯑ ꯂꯩ ꯀꯔꯤꯝꯇ ꯀꯩꯅꯣ ꯇꯧꯔꯣꯏ ꯑꯗ ꯇꯧꯔꯛꯏꯕ ꯃꯐꯝꯁꯦ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯖꯥꯝꯇꯥꯔꯥ ꯀꯧꯏ ꯗꯤꯁꯇ꯭ꯔꯤꯛꯁꯦ ꯖꯥꯝꯇꯥꯔꯥ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯁꯦ ꯃꯁꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯃꯣꯏꯗꯤ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯕꯅꯤ ꯑꯣꯟꯂꯤ ꯀꯝꯄꯦꯅꯤꯒꯤ ꯃꯤ ꯁꯥꯕ ꯕꯦꯡꯀꯤ ꯃꯤ ꯁꯥꯕ ꯑꯗꯒꯤ ꯃꯁꯤꯒꯤ ꯏꯗꯨꯀꯦꯠ ꯇꯧ ꯂꯩꯔꯝꯅꯤ ꯑꯗꯨꯅ ꯈꯔ ꯊꯥꯖꯕꯤꯔꯨꯅꯨꯀꯣ ꯃꯇꯨꯡꯗ ꯀꯩꯅꯣ ꯇꯧꯔꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯖꯔꯤ ꯄꯔꯥ ꯑꯃꯅꯦꯅ ꯈꯟꯕꯤꯔꯣ ꯑꯃꯨꯛ ꯁꯨꯔꯒ ꯅꯣꯡꯃꯒ ꯇꯥꯟ ꯇꯥꯕꯅꯤ ꯇꯧꯔꯔꯣꯏ ꯑꯩ ꯃꯇꯨꯡꯗ ꯀꯔꯤꯝꯇ ꯍꯟꯅꯁꯨ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯗꯅꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯣꯏ ꯇꯣꯏꯅ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯐꯣꯟ ꯅꯝꯕꯔꯁꯤ ꯂꯩꯔꯦꯕ ꯃꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯑꯃꯨꯛ ꯁꯤꯜꯂꯒ ꯁꯤꯗꯒꯤ ꯉꯥꯡꯊꯣꯛꯅꯦꯃ ꯍꯥꯏꯗꯤ ꯑꯃꯨꯛ ꯁꯣꯏꯗꯤ ꯑꯃ ꯇꯧꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯅ ꯅꯝꯕꯔ ꯅꯠꯇꯕꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯃꯄꯥꯟ ꯂꯝꯗ ꯆꯠꯂ ꯍꯧꯖꯤꯛ ꯖꯥꯝꯇꯥꯔꯥ ꯍꯥꯏꯁꯤꯗ ꯍꯧꯖꯤꯛꯇꯁꯨ ꯇꯧꯔꯛꯑꯝꯃꯤ ꯀꯩꯅꯣꯗ FIR ꯄꯥꯜꯂꯒ ꯍꯥꯏꯇꯥꯔꯦ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯐꯥꯎꯕ ꯃꯐꯝꯗꯨ ꯆꯠꯂ ꯊꯤꯕꯗ ꯐꯥꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯑꯗꯨ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯃꯣꯏ ꯃꯤ ꯈꯔ ꯐꯥꯏ ꯂꯨꯄꯥ ꯀ꯭ꯔꯣꯔ 3-4 ꯔꯤꯀꯣꯚꯔ ꯇꯧ ꯑꯗꯨ ꯊꯕꯛꯇꯣ ꯑꯗꯨ 19,000 ꯍꯥꯏꯔꯦ ꯁꯣꯝꯒꯤꯅ ꯑꯗꯨ ꯑꯗꯨꯅ ꯌꯥꯝ ꯁꯤ ꯃꯇꯨꯡꯗ ꯇꯧꯕꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯔꯗꯧꯅꯤ 19,000 ꯑꯗꯨ ꯌꯥꯝꯗ꯭ꯔꯕꯅꯤ ꯉꯔꯥꯡ ꯑꯃꯨꯛ ꯃꯧ ꯑꯃꯗ ꯃꯆꯥꯅꯨꯄꯥꯅ OTP ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯁꯦ 1,30,000 ꯑꯗꯨꯅ ꯃꯅꯨꯡꯗꯐꯥꯎꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡ ꯀꯥꯏꯅꯔꯅꯦꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯍꯥꯏꯗꯣꯛꯅꯗꯕ ꯃꯌꯥꯝ ꯌꯥꯎꯔꯕꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯗꯨꯅꯤ ꯃꯤ ꯑꯩꯈꯣꯏꯒꯤꯁꯤꯗꯁꯨ ꯍꯥꯏꯗꯣꯛꯇꯕ ꯃꯤ ꯍꯥꯟꯅ ꯊꯣꯛꯄ ꯃꯥꯜꯂꯦꯕ ꯑꯗꯨꯗꯨꯅꯀꯣ ꯃꯣꯏꯅ ꯀꯩꯒꯨꯝꯕ ꯈꯔ ꯍꯥꯏꯗꯣꯛꯑꯝ ꯇꯥꯔꯒꯗꯤ ꯑꯃꯁꯦ ꯀꯩꯅꯣ ꯇꯧꯅꯗꯧꯕ ꯑꯩ ꯏꯊꯟꯇ ꯈꯟꯕꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯆꯦꯛꯁꯤꯟꯕꯤꯔꯣ ꯃꯇꯨꯡꯗꯗꯤ ꯑꯗꯨꯅ ꯃꯔꯨꯞ ꯌꯥꯎꯗꯕ ꯃꯐꯝꯗ ꯃꯔꯨꯞ ꯐꯥꯎꯔꯦ ꯑꯗꯨꯗꯤ ꯁꯨꯡꯊꯥ ꯊꯥꯖꯕꯤꯔꯨꯅꯨ OTP ꯂꯧ ꯍꯥꯏꯕꯤꯔꯨꯅꯨ ꯕꯦꯡꯀꯤ ꯑꯦꯀꯥꯎꯟꯠ ꯁꯤꯖꯤꯟꯅꯕ ꯐꯣꯟ ꯅꯝꯕꯔ ꯏꯆꯥ ꯏꯁꯨ ꯄꯥꯏꯔꯒ ꯒꯦꯝ ꯁꯥꯟꯅꯍꯟꯕꯤꯒꯅꯨ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯀꯣ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯕꯦꯡꯛꯇ ꯑꯦꯛꯆꯦꯟꯖ ꯇꯧꯊꯣꯛꯑꯁꯤꯔ ꯈꯪꯗꯦ ꯕꯦꯡꯛ ꯄꯩꯁꯥ ꯌꯥꯎꯕꯩꯕꯨꯗꯤ ꯅꯠꯇ꯭ꯔꯒꯁꯨ ꯍꯥꯡꯖꯔꯤꯅꯤꯅ ꯃꯆꯥ ꯑꯃ ꯑꯗꯨ ꯈꯪꯗꯦꯕ ꯐꯣꯟ ꯅꯝꯕꯔꯁꯤ ꯕꯦꯡꯀꯤ ꯃꯦꯅꯦꯖꯔꯅꯕꯨꯗꯤ ꯅꯪꯅ ꯀꯔꯤꯃꯨꯛ ꯕꯦꯡꯀꯤ ꯃꯔꯝꯗ ꯍꯥꯏꯗꯣꯛꯎꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯔꯣꯏ ꯍꯥꯏ ꯑꯗꯨꯏꯁꯨ ꯉꯥꯏꯍꯥꯛ ꯂꯩꯗꯅ ꯐ꯭ꯂꯣꯠ ꯀꯥꯡꯕꯨꯅ ꯉꯥꯏꯅ ꯐꯣꯟ ꯂꯥꯛꯄꯁꯦ ꯑꯩꯒꯤ ꯀꯣꯛ ꯁꯥꯡꯉꯥꯏ ꯑꯣꯏꯔꯦꯕ ꯍꯦꯟꯅ ꯀꯥꯎꯊꯣꯛꯍꯜꯂꯒꯦꯁꯨ ꯃꯣꯏ ꯉꯥꯏꯍꯥꯛꯇ ꯉꯁꯤꯒꯤ ꯀꯌꯥꯔꯛꯅꯣ ꯁꯨꯔꯦ ꯃꯣꯏ ꯂꯥꯛꯁꯤꯜꯂꯤꯕ ꯑꯣꯛꯇ꯭ꯔꯦ ꯑꯗꯨꯝ ꯂꯥꯛꯁꯤꯜꯂꯤꯀꯣ ꯃꯣꯏ ꯇꯧꯔꯤꯁꯦ ꯑꯩ ꯑꯗꯨ ꯐꯣꯟꯗ ꯆꯪꯉꯒ ꯕ꯭ꯂꯣꯛ ꯇꯧꯐꯝ ꯌꯥꯎꯕꯅꯦ ꯕ꯭ꯂꯣꯛ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯐꯣꯟꯗ ꯆꯪꯉꯒ ꯑꯟꯋꯥꯟꯇꯦꯗ ꯀꯣꯜꯁꯤꯡꯗꯤ ꯐꯣꯟ ꯆꯪꯉꯣ ꯑꯗꯣ ꯑꯉꯥꯡ ꯅꯍꯥ ꯄꯥꯈꯪ ꯃꯆꯥ ꯂꯩꯁꯥꯕꯤ ꯃꯆꯥ ꯌꯥꯝ ꯍꯩꯕꯅꯤ ꯕ꯭ꯂꯣꯛ ꯇꯧꯕꯤꯌꯣ ꯑꯗꯨꯒꯤ ꯀꯣꯛ ꯁꯥꯕꯤꯔꯨꯅꯨ ꯑꯗꯣꯅ ꯃꯇꯝ ꯃꯥꯡꯕꯤꯔꯨꯅꯨ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯐꯣꯟꯁꯨ ꯍꯥꯏꯇꯥꯔꯦ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯨꯞ ꯃꯄꯥꯡ ꯅꯠꯇ꯭ꯔꯗꯤ ꯃꯤ ꯑꯃꯠꯇ ꯐꯣꯟ पाइनबगी वारी सानबगी मथौ तादे मदुना इमुंग काइनादोइने अदुना एवरी मरुप मपांग नत तंगाई फदब सिंगदु खक फोन तौबिरदमनी अतई फोन सिंगदुदी मथौ तादे अदुगा ब्लॉक तौबदि इराय लाइबने अंगांग अम तौरग लोइ तौहलो कोक साबिरोनो अदु हौगिब लिसिंग 35 दुदि अदोंगिदि यामबु यामदे होय होय पारा अमा दिरो मतुंग तारकपदसु हाइतारे अखोइनसु याम लाउजरी अखोइ रेडियो से अखोइ लाउजरी से मतंगदा साइबर बुलिंग पेचर स्क्रैमर अदगी मिंगोंदा कमेंट फत्तब पीब लोइ फागत पे याय होजिकति साइबर न लोइ बग तौबि याय अदगी अदोमना होजिकति पैसा लोगी हाइदुसु अदुम एफआईआर अमा पांजन कैसु काइब लेते अदु मणिपुर दगी दिल्ली जा दगी जामतरा यूपी दे चलगा मदु फागलुनी हाइबदि लेते मरमदि याम लुई मदुगी दमक केस तो अदुबु ए अखोइ मणिपुर खक्ත नते दिल्ली की पुलिस फावद कोक सारिबनी न जाम मिजिंगजिना मदु बैंक की मी वांगांग बगी मोंग अदगी याम मालहन बमी बु याम थाजहनबा हाइता मालले वीडियो कॉल थान अखोइदा गासु याम लाए अखोइदा लाइबा कनो सिंगसे फजा फजना हाय नंग अदु तौरग लुपा क्या फंगे करिगिनो नंग न मीगी इमुंग मनुंग दे पैसा लोथोगा नखोइना अदुगी नुंगाइबदु नोइ कयाम फंगदुइनो हाय काना अहामददि खुमु यादे हार नोक्सल थमगिबा यावी यादम फमददि अदु खर खंगबा मी मफमददि अहानबदा फोन तौरकनी अदुगा सीजे अदु अदुगी इमुंग नत्रा हायरकनी मोइना ngasai kainoda फोन दुना बैंक अखोइगे लिंक लेनरम तारगदि फोन दुगी ममिंग से कनादा लेगे से खंगने सिबु मिस्टर थोक्सोम अजित सिंह की
ꯐꯣꯟ ꯅꯝꯕꯔ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯍꯥꯏꯔꯅꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅ ꯍꯣꯏ ꯍꯥꯏꯔꯅꯤ ꯗꯦꯟ ꯑꯗꯣꯝꯒꯤ ꯀꯩꯅꯣꯁꯤꯗ ꯕꯦꯡꯛꯇꯒꯤ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯑꯗꯨꯅ ꯍꯤꯟꯗꯤꯗ ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯑꯔꯨꯕ aduna OTP ma tharakani mingonda password pirunu mingonda bank number account hairunu adongi pin hairunu madu yade ko kana fazan talakani adular OTP mdi tharakani OTP du number hairona OTP mai ek tareni pando haigrani ngai hakki manung da dongi account de pesa du khaido khrani ayam haina kani amukta da loin khaido te lupa lising yang khai nipu kuntra machit khaido kani logi ne baduna siam cheksam migadamni aduna yum 이번 미풍 고대모노 과디 한무대 직선 거도 이제 로트리 송아오가 기다바 아이나 로트리 파워레 할 무탐 아이나 계도 거기 타자도이노 어두나 순다 타자 비루노 로트리 송파워 파워레 까남타 라오이 마시 핵 모바일 폰 머니푸르다 하우르키바 2003 마시세 좀 락타나 레이람니 아코이 라우다나 마시 마땅지다 라이브니 아두 미징나 콜로트리 파워레 두다 아코이나 하이브도 타자다나 또부 야우리니 두 마윰다기 이코이드링아다 2020다수 코이기 핵 레이버 콘지다기 लागा पैसा पंथा थाब करीगनो नई थाई पैसा हाइदो यादब करी पैसा थाइदुब मरमदो ना खै चिंगनबदि सुम हंगे ए सोंद थबंगिनी गाड़ी लेनबैनि पोट लेबैनि खैदि ओइदब सुंगाबा आ थाब मतमदुदा अखोइदा हाइदो पिरदि ए अदु तौरुनु पैसा मांगनि हाइबिगदौदु अखोइगी मांगसिदि फुतक निजि थाबनि को अखोइगी बैंक मचा सुदम ले बीआई गी स्मॉल अल्ट्रा कनोमा ले इनाउनु बा मिदांगदा सुम क्लास तदि केदौरगिबु लाख अनि सुग्रकांदा फोन चत्रे हारक्पवानी करीनो नोइना तौरिसे हाकंदा बेंकी कनो लोटरी फावबैनि हाय ओ माय गॉड रुपा लानी दो लौग्रबाना थबाक येबनि अदैदि अस मोइ कुल्लगा लेबनि को अदो याम अदो होजि हौग्रे अदो अखोइना साम कना लाउजरी रेडियो द को अदो मैम सेक्शन ओटीपी हाइबे आदे लोटरी फाव याउदना लोटरी फाव रे हाबद थाजबिरुनु अदगी मपालमगी मियान जाना कॉल तरोकदा मरम लेते अदो करीमता तौबिरुनु फोटो फोन इमता इमुंग मनुंग अदोंगी सागैना तैमरो मपां खत पाउ फाउनबो हेनबियो अतै करीमता तौबिरुनु अदुगा बैंककी सिजनबो मोबाइल नंबर ओइरगदि इसासिंग द फावबा गेम सानानबिगनो होय सेक्शन बिरो